Please subscribe, share and comment and support us. Taranipan suba pandu Meherali Swamiji na tamkiwa waridu tarubadagi taibangpan asi iwon onarabagum khalai. Wafamdu araiba nate adudi karigidamang mahakna angamba mateng pangge hairoi asimasu khali. Wadu tadringai mamang asub hapa wa oiramgani karamna khangani. Taruraba matung ngamoi karam haigani. Mabu thazabadagi akhakpa leitana haidolakhiba. Tabada waraba akitu zungwa maktana thalaba asum thokani thazakhidraba thodoksinni. Mihat mipun ki thodok wathok kayagi wa masagi thabak sinpam mata duna mahak hanna takre thengsu thengnakre. Asigumba paring amatada aranba amadagi hena lanba amada asum langjakhibagi thodok mahak khak thengnakidri. Laibakna tamba haibadura miyoiba angakpa makhagi jiba amani hainabadu chumba tarabra. Asubtam thiba sajat samaj asiki sajat nara ahangi aranba laibanara natraga matam asimakna purakpa layeng badawaraga dauraba laichat amara mahak khanpham thokte. Lauri yumpham matu macha kada langjaba laman khumbagi akhakpa leite hai ahal lamanna asigumbada yochai karan chanphade warak thobau nei. Achumbani masagi hakchang tangkhaini hainariba magi hakpanaribi nupibu mapuroibana hinglingai maktada karem kathaina badi lairaduna adup nusi haitabagi sajat Meherali mi pumna makpu kidaba ngamlakte masigi maridagini magi mateng nirakliba. Mahak mayum lomda hallage lakpani adubu mayum lomda chatpagi mahutta police headquarter lomda garido chumdring thogat halle SP की ऑफिस मत्तदा हंगुबदा SP साहेब लैरमद्रे अथुबा थमक अमगिनी हाइदुना चथोखरे ताकपिरकले SP CID की रोमदा अमुक लागले अदुमसु फंगद्रे हारिबा पाउसिगी लिखुन अमतंग फंगबा याबा याय खनबा ऑफिसर सिंगी खोंगुल ताखरबगुम कना अमता थीबा फंगिद्रे तानबा याबा रैंक ऑफिसर सिंग मफम अमदा पुलप पुछिनखिबगुम मरी मखोंग मांगखिबगुम तवी Meherali nungsa thiba mapoklai adumakpu aroiba oina phaki haiba moba maring jail dara lokap tara koithi thirai arembani mayum yorapada Swamiji gi pau hangi aminana magi masa khara sokna oi doctor na layeng ma masana yade asi tamak tami makha tade amina hangning na mapagi mataudu da hangba ngamde nomaduma asumna hokre mathang numitta driver hek yorapaga chak chaboi chadaboi chenja charaga Meherali mayumdagi thoklagle driver da taktuna chingjung turel ki wangmada taba molang maring khulomda nushiki mang thana gari thawalagle thindana yaurai saba kuidriba thong hek lang thokpaga awang pangba romda chatkriba lambi tukhun liduna amuk thogalagle pikup kharagi matung chingjung turel phana tamhaure arapadagi urakle chingmak natrabasu chingmacha dogum tongtak tauba molang maring khungi pangkhai takpa chenchin lakpagum uriba wapal upanchin asum thaujilaktuna khungi panthong manang yaurakle gari do laptak tharaga Meherali mathanta gari dagi kumtharaktuna panthong manak aduwaida lepna duna mabu yengnariba ahan na khunja singdugi marakta janglakle ahal oirap tawba mada hangi ipa kunchida laiba moba maring haibadugi mayumdu khangbibra khangi kumi ahanduna mayum amutta takpiba yagadra chachi chatkadobagi sem sai ahandu naha pakhang amana chingai hairai madi yumda leite kadai de chatkiya jiri bam chatkani haibani chatpra khangde ahanduna hai chachi mayumda yengsi ahanduna chingduna parap chakhatnai lairamba makhoi ani ahum sa makhoigi matung ilai khungi chidai gi lambi macha duda phana sang laklaga khungi awang ithang thangbada naitom mathan lairiba yum amada makhoi mayamak changlakle thong solo duna lairambadu ui ahanduna hai solo le masa leite aingonda jiri bam chatkani haibani asagi pakhang duni hairaglibadu kanana hai mobana kaidongai chatkhiya khangde yumdugi maningda low tong amarom lapna leiba
ꯌꯨꯝꯗꯨꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃ ꯃꯌꯥꯝꯗꯨ ꯎꯕꯗ ꯄꯔꯞ ꯄꯔꯞ ꯆꯦꯜꯂꯛꯏ꯫ ꯃꯥꯁꯨ ꯌꯥꯎꯔꯩ ꯂꯥꯡꯅꯕꯗꯨ꯫ ꯑꯍꯟꯗꯨꯅ ꯍꯪꯉꯤ ꯃꯉꯣꯟꯗ, "ꯅꯪ ꯈꯪꯕ꯭ꯔꯥ ꯃꯣꯕ ꯀꯩꯗ ꯆꯠꯈꯤ?" "ꯈꯪꯗꯦ", ꯃꯈꯨꯠ ꯇꯦꯛꯇꯨꯅ ꯄꯥꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯎꯗꯕ꯫ ꯖꯤꯔꯤꯕꯥꯝ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯃꯥꯅ", ꯄꯥꯈꯪꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯑꯍꯟꯗꯨꯅ꯫ "ꯍꯥꯏꯕꯅꯤ, ꯆꯠꯈꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯅꯥ ꯀꯅꯥꯁꯨ ꯈꯪꯅꯗ꯭ꯔꯦ꯫ ꯃꯦꯍꯔꯥꯂꯤ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯍꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯑꯣꯐꯤꯁꯂꯣꯝꯗ ꯂꯥꯛꯂꯒ ꯀꯣꯔꯠ ꯆꯠꯇꯨꯅ ꯅꯣꯡꯃꯗꯨꯒꯤ ꯀꯦꯁ ꯂꯦꯞꯀꯗꯧꯕ ꯊꯕꯛ ꯊꯅꯥ ꯀꯌꯥ ꯄꯥꯡꯊꯣꯛꯂꯨꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯨꯕꯗꯁꯨ SP ꯒ ꯎꯅꯕ ꯐꯪꯗ꯭ꯔꯦ꯫ ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤ ꯏꯝꯐꯥꯜꯂꯣꯝꯗ ꯆꯠꯈꯤꯕꯗ ꯃꯉꯥꯏꯔꯤ ꯍꯥꯏꯔꯦ꯫ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯨ ꯋꯥꯐꯝꯁꯤꯒꯤ ꯃꯔꯤꯗ ꯏꯈꯪ ꯈꯪꯅꯔꯝꯗꯦ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯍꯥꯏꯕ ꯃꯉꯥꯏ ꯃꯍꯥꯛ ꯑꯉꯥꯎꯕꯗꯧꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯔꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯆꯥꯁꯤꯡꯁꯨ ꯍꯪꯒꯣꯏꯕ ꯑꯃ ꯄꯣꯛꯏ꯫ ꯄꯥꯛ ꯍꯦꯛ ꯍꯪꯕ ꯉꯝꯗꯦ꯫ ꯑꯁꯨꯝ ꯈꯜꯂꯨꯔꯒ ꯋꯥꯐꯝꯁꯤ ꯆꯤꯟꯊ꯭ꯔꯥꯎꯄꯣꯛꯄꯤ ꯑꯁꯣꯝꯗ ꯊꯤꯕꯅ ꯐꯒꯗꯧꯕ ꯃꯥꯜꯂꯛꯇ꯭ꯔꯦ꯫ SP ꯅ ꯑꯗꯨꯉꯩ ꯍꯥꯏꯈꯤꯕ ꯁ꯭ꯇꯦꯠꯀꯤ ꯏꯟꯇꯔꯦꯁꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯈꯪꯐꯝ ꯊꯣꯛꯇꯦ ꯊꯥꯖꯔꯛꯂꯦ꯫ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯜꯂꯤ꯫ ꯑꯊꯧꯕ ꯁꯉꯥꯏꯅ ꯃꯀꯣꯛ ꯏꯠꯄ ꯉꯝꯗꯦ ꯍꯥꯏꯕꯗꯨꯃꯛ ꯊꯣꯛꯂꯦ꯫ ꯃꯔꯅꯥꯏꯒꯤ ꯊꯣꯛꯂꯕꯗꯤ ꯉꯥꯎꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯊꯧꯗꯥꯡ ꯄꯨꯝꯕ ꯃꯈꯥꯗ ꯂꯩꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯁꯤꯟꯅꯔꯝꯂꯒ ꯏꯝꯐꯥꯜꯂꯣꯝꯗ ꯇꯟꯍꯥꯏ ꯍꯥꯏꯒꯠꯂꯛꯂꯦ꯫ ꯃꯐꯝꯗꯨ ꯌꯧꯔꯒ ꯃꯁꯥꯒꯤ ꯊꯥꯛ ꯃꯁꯥ ꯃꯊꯟꯇ ꯈꯪꯖꯔꯛꯂꯦ꯫ ꯃꯍꯥꯛ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔ ꯑꯣꯏꯖꯔꯕꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯑꯣꯐꯤꯁꯥꯔꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪ ꯈꯨꯗꯤꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪꯂꯨꯕꯗ ꯃꯄꯥꯡꯒꯜ ꯏꯊꯣꯛ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀ ꯍꯥꯟꯅ ꯊꯕꯛ ꯁꯤꯟꯐꯝ ꯇꯤꯟꯅꯕ ꯀꯥꯡꯕꯨꯗꯒꯤ ꯆꯤꯟꯊ꯭ꯔꯥꯎꯄꯣꯛꯄꯤꯗꯒꯤ ꯆꯤꯡꯃꯤ ꯑꯃ ꯐꯥꯔꯛꯏ꯫ ꯑꯔꯨꯕ ꯀꯦꯁ ꯑꯃꯒꯤꯗꯃꯛ ꯍꯧꯖꯤꯛ ꯁꯤꯅꯤꯌꯔ SP ꯑꯃꯅ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯃꯌꯨꯝꯗꯨ ꯐꯥꯎ ꯄꯥꯎ ꯑꯃꯨꯛ ꯄꯤꯔꯨꯗꯅ ꯃꯍꯥꯛ ꯅꯨꯄꯥꯗꯨ ꯃꯣꯕꯃꯛꯂꯥ ꯈꯪꯅꯅꯕ ꯏꯝꯐꯥꯜꯗ ꯅꯨꯃꯤꯗꯥꯡꯗꯨ ꯄꯨꯂꯤꯁꯀꯤ ꯒꯦꯁ ꯍꯥꯎꯁ ꯑꯃꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯦꯜꯂꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯐꯝꯗꯨꯒꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯇꯔꯒꯤ ꯃꯇꯦꯡꯗꯒꯤ ꯀꯥꯏꯅꯊꯪꯗ ꯐꯥꯔꯤꯕ ꯅꯨꯄꯥꯗꯨ ꯃꯣꯕꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯍꯥꯛ ꯑꯣꯏꯕꯒꯤ ꯈꯪꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯥ ꯎꯅꯕꯒꯤ ꯋꯥꯗꯤ ꯂꯥꯏꯔꯗꯨꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯊꯝꯂꯤꯕꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯦꯍꯔꯥꯂꯤ ꯃꯌꯨꯝꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯜꯂꯛꯏ꯫ ꯅꯨꯔ ꯕꯦꯒꯝ ꯃꯆꯥ ꯑꯅꯤꯃꯛ ꯀꯞ-ꯅꯥꯎꯅꯔꯝꯂꯦ꯫ ꯃꯥꯕꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯩ꯫ ꯑꯃꯤꯅꯥ ꯃꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥꯕꯨ ꯑꯗꯨꯒ ꯃꯧꯄꯥꯕꯨ ꯃꯄꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯔꯨꯅꯕ ꯊꯦꯝꯗꯨꯅ ꯃꯅꯨꯡꯒꯤ ꯀꯥꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃꯄꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯅꯕ ꯏꯁꯤꯡ ꯄꯨꯊꯣꯛꯂꯛꯇꯨꯅ ꯊꯝꯂꯔꯦ꯫ ꯃꯦꯍꯔꯥꯂꯤꯁꯨ ꯃꯁꯥꯗ ꯂꯤꯠꯂꯤꯕ ꯀꯣꯠ ꯑꯗꯨꯇꯪ ꯂꯧꯊꯣꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯨꯔꯦ꯫ ꯃꯐꯤ ꯃꯔꯣꯜ ꯏꯍꯣꯡ ꯍꯣꯡꯗꯣꯛꯇꯅ ꯐꯝꯅꯐꯝ ꯀꯥꯗ ꯆꯪꯂꯛꯂꯒ ꯁꯣꯐꯥ ꯑꯃꯗ ꯅꯨꯡꯕꯨꯡ ꯅꯨꯡꯁꯥ ꯌꯥꯏ ꯇꯨꯃꯤꯟ ꯐꯝꯂꯩ꯫ ꯃꯍꯧꯁꯥ ꯃꯆꯥꯁꯤꯡꯕꯨ ꯎꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯕꯗꯨ ꯇꯧꯗꯦ꯫ ꯃꯄꯥꯒꯤ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧꯗꯨꯗ ꯑꯃꯤꯅꯥ ꯄꯥꯛ ꯍꯦꯛ ꯍꯪꯕ ꯉꯝꯗꯗꯨꯅ ꯉꯥꯏꯍꯥꯛ ꯉꯛꯆꯥꯟꯅꯅ ꯂꯦꯞꯂꯝꯂꯒ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯍꯪꯂꯛꯏ, "ꯑꯄꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯣꯟꯕ ꯃꯈꯩ ꯇꯧꯔꯤꯁꯤꯕꯣ? ꯍꯛꯆꯥꯡ ꯉꯝꯗꯕ꯭ꯔꯥ? ꯊꯕꯛ ꯆꯤꯟꯕꯅꯔꯥ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯅ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ? ꯏꯃꯥꯁꯨ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯥ ꯊꯤꯕ ꯑꯃ ꯄꯣꯛꯂꯦ, ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯏꯄꯥꯗꯣ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯐꯣꯟ ꯇꯧꯔꯛꯂꯒ ꯈꯪꯍꯜꯂꯛꯄ ꯌꯥꯕꯗꯨ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯦ꯫ ꯅꯃꯥꯅꯆꯥ ꯅꯈꯣꯏ ꯅꯨꯡꯁꯥ ꯊꯤꯔꯝꯃꯅꯤ ꯈꯟꯅ ꯈꯟꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯗꯣꯛꯁꯤ ꯀꯗꯥꯏ, ꯍꯥꯏꯗꯣꯛꯀꯅꯨꯁꯤ ꯀꯗꯥꯏ ꯏꯄꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃꯤꯔ ꯆꯪꯈ꯭ꯔꯦꯀꯣ?" "ꯆꯪꯈ꯭ꯔꯦ꯫ ꯏꯃꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯄꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯍꯣꯠꯅꯔꯝꯒꯅꯤ." "ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ꯫ ꯏꯄꯥꯅ ꯆꯦꯜꯂꯤꯕꯁꯤ ꯅꯪꯒꯤ ꯆꯆꯥꯒꯤꯅꯤ꯫ ꯏꯄꯥꯅ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯉꯝꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯔꯤ ꯅꯍꯥꯟꯗꯨ ꯏꯄꯥꯗ ꯇꯦꯡꯅ ꯇꯝꯂꯦ꯫ ꯑꯉꯛꯄ, ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯑꯃꯒꯤ ꯏꯄꯥꯒꯤ ꯏꯇꯦꯡ ꯅꯤꯔꯤ꯫ ꯃꯗꯨꯒꯤꯅꯤ ꯏꯄꯥꯅ ꯆꯦꯜꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯏꯄꯥꯅ ꯄꯥꯡꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ "ꯀꯌꯥ ꯂꯨꯕ ꯋꯥꯅꯣ ꯑꯄꯥ?" ꯃꯆꯥꯅꯨꯄꯤꯒ ꯃꯤꯠ ꯆꯥꯅꯕ ꯉꯝꯗꯕꯒꯨꯝ ꯃꯍꯥꯛ ꯃꯔꯨ ꯂꯨꯛꯊꯩ꯫ ꯋꯥ ꯃꯈꯥ ꯄꯥꯛ ꯇꯥꯔꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯏ, "ꯅꯪꯒꯤ ꯆꯆꯥꯗꯣ ꯃꯤꯔꯣꯠ ꯑꯣꯏꯔꯝꯂꯦ꯫ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄ." "ꯆꯆꯥꯕꯣ? ꯁ꯭ꯋꯥꯃꯤꯖꯤ ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯗꯣ?" ꯃꯥꯅꯤ, ꯑꯉꯛꯄꯅꯤ꯫ ꯅꯨꯄꯥꯒꯤ ꯃꯔꯥꯏꯕꯛ ꯅꯨꯄꯤꯒꯤ ꯃꯔꯝ ꯆꯥꯏ ꯍꯥꯏꯕꯗꯨꯃꯛ ꯇꯥꯔꯦ꯫ ꯃꯍꯥꯛ ꯅꯪꯒꯤ ꯅꯇꯥ ꯁꯪꯕꯤꯒꯤ..." "ꯀꯔꯤ ꯍꯥꯏꯕ? ꯁꯪꯕꯤꯒꯤ ꯀꯔꯤ?" "ꯑꯄꯣꯛꯄ ꯃꯄꯥ ꯑꯣꯏꯔꯝꯂꯦ." "ꯑꯋꯣꯏꯕꯔꯅꯦ ꯑꯄꯥ?" "ꯑꯋꯣꯏꯕꯅꯤ, ꯃꯁꯥꯃꯛꯅ ꯍꯥꯏꯕꯅꯤ ꯏꯄꯥꯗ."
ꯀꯩꯗꯧꯉꯩ ꯍꯥꯏꯔꯛꯏꯕꯅꯣ? ꯑꯩꯒ ꯑꯀꯣꯟꯕ ꯎꯅꯕꯗꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯅꯪ ꯑꯩ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯅꯃꯥ ꯐꯥꯎꯕ ꯇꯥꯍꯟꯕ ꯌꯥꯗ꯭ꯔꯤ꯫ ꯐꯣꯡꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯗꯣꯛꯂꯤꯕꯁꯤꯃꯛ ꯂꯥꯜꯂꯕꯅꯤ꯫ ꯅꯪ ꯑꯣꯏꯕꯒꯤ ꯍꯥꯏꯔꯕꯅꯤ꯫ ꯀꯔꯤꯅ ꯍꯥꯏꯕꯕꯨ ꯋꯥꯐꯝ ꯑꯁꯤ ꯆꯦꯟꯅꯔꯛꯀꯗꯧꯕ ꯌꯥꯝꯈ꯭ꯔꯦ꯫ ꯏꯄꯥꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯅꯪꯒꯤ ꯆꯆꯥꯁꯤ ꯃꯤꯌꯥꯠ ꯃꯤꯄꯨꯟꯒꯤ ꯀꯦꯁꯇ ꯍꯧꯖꯤꯛ ꯖꯦꯜꯗ ꯇꯥꯔꯤꯕ ꯀꯤꯌꯥꯗꯤ ꯑꯃꯅꯤ꯫ ꯃꯤꯌꯥꯠ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯕ꯫ ꯍꯥꯏ ꯑꯜꯂꯥ! ꯃꯦꯍꯔꯥꯂꯤꯅ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯃꯥꯒꯤ ꯆꯆꯥꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯦ꯫ ꯑꯃꯤꯅ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯆꯆꯥꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯊꯧꯗꯧ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯅꯨꯡꯁꯤꯕꯒꯤ ꯊꯤꯉꯝꯗ꯭ꯔꯕ ꯏꯆꯦꯟꯗꯨꯒꯤ ꯏꯔꯥꯎꯈꯣꯟꯗꯨ ꯇꯥꯔꯤ꯫ ꯃꯇꯥ ꯁꯪꯕꯤꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯋꯥꯏꯗꯨꯒꯤ ꯃꯩꯁꯥ ꯃꯁꯥꯗ ꯂꯥꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯅ ꯇꯥꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯁꯪꯕꯥꯅꯕꯤꯅ ꯃꯇꯥꯡ ꯀꯌꯥꯗ ꯃꯄꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯈꯤꯕ, ꯃꯄꯥꯒꯤꯗꯃꯛ ꯑꯋꯥ ꯇꯦꯡꯊꯥꯖꯈꯤꯕ ꯁꯪ ꯎꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯥꯅ ꯇꯝꯈꯤꯕ ꯋꯥꯔꯤꯁꯤꯡ꯫ ꯃꯄꯥꯅ ꯇꯝꯂꯤꯕ ꯑꯗꯨꯒ ꯃꯇꯥꯡ ꯀꯌꯥꯗ ꯈꯦꯟꯅꯕꯒꯨꯝ ꯇꯧꯏ꯫ ꯑꯣꯏꯕ ꯌꯥꯏ ꯁꯪꯕꯤ ꯃꯁꯥꯅꯗꯤ ꯑꯁꯦꯡꯕꯗꯨ ꯀꯔꯝ ꯈꯪꯒꯅꯤ? ꯃꯥꯅ ꯇꯥꯈꯤꯕꯗꯤ ꯃꯕꯣꯛꯀ ꯃꯃꯥꯒ ꯑꯅꯤꯗꯒꯤꯅꯤ꯫ ꯃꯄꯥꯅ ꯃꯣꯕꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯒꯤ ꯆꯆꯥꯅ ꯑꯃꯤꯔꯕꯨ ꯊꯤꯕꯤꯈꯤꯕ ꯑꯗꯨꯒ ꯃꯥꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯐꯥꯎꯕꯒꯤ ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯂꯕꯗ ꯃꯈꯥ ꯇꯥꯊꯔꯛꯏ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯆꯆꯥ ꯍꯥꯏꯗ꯭ꯔꯕꯥꯗ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯌꯧꯔꯕ ꯃꯥꯜꯂꯦ꯫ ꯅꯪꯒꯤ ꯆꯆꯥꯕꯨ ꯐꯥꯒꯗꯧꯕꯒꯤ ꯀꯣꯏꯊꯤ ꯊꯤꯕꯗ ꯐꯪꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒ ꯆꯥꯟꯅꯅ ꯇꯤꯟꯅꯈꯤꯕ ꯃꯔꯨꯞꯅꯤ ꯍꯥꯏꯔꯤꯕ ꯃꯣꯕ ꯃꯔꯤꯡ ꯐꯥꯔꯒ ꯄꯨꯂꯤꯁꯅ ꯏꯟꯇꯔꯣꯒꯦꯁꯟ ꯇꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯍꯥꯛ ꯇꯥꯔꯦ꯫ ꯃꯣꯕꯕꯨ ꯀꯟꯅꯅꯕꯒꯤ ꯅꯪꯒꯤ ꯆꯆꯥ ꯃꯁꯥ ꯆꯣꯡꯊꯣꯛꯇꯨꯅ ꯁꯔꯦꯟꯗꯔ ꯇꯧꯕ ꯄꯥꯝꯂꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯏꯄꯥꯒꯤ ꯏꯇꯦꯡ ꯅꯤꯔꯤ꯫ ꯁꯔꯦꯟꯗꯔ ꯇꯧꯕ ꯑꯔꯥꯏꯕ ꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯣꯏꯔꯛꯀꯗꯧꯕ ꯃꯌꯥꯝꯗꯨꯗꯤ ꯑꯔꯥꯏꯕ ꯅꯠꯇꯦ, ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯃꯣꯕꯒ ꯇꯤꯟꯅꯔꯒ ꯑꯃꯤꯔꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯒ ꯎꯅꯔꯒ ꯃꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯗꯅ ꯇꯥꯏꯁꯤꯟꯅꯕꯒꯤ ꯋꯥ ꯐꯥꯎꯕ ꯌꯥꯎꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯥꯏꯕ ꯋꯥ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯍꯥꯛ ꯍꯤꯡꯆꯥꯕꯁꯨ ꯑꯣꯏꯁꯅꯨ ꯃꯤꯍꯥꯠꯄꯁꯨ ꯑꯣꯏꯁꯅꯨ, ꯃꯥꯒꯤ ꯃꯄꯥꯟꯗꯒꯤ ꯑꯃꯤꯔ ꯁꯤꯔꯨꯔꯕꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯃꯁꯤꯅꯤ ꯏꯄꯥꯒꯤ ꯑꯋꯥꯕ꯫ ꯀꯝꯗꯧꯅꯅꯣ ꯑꯄꯥ? ꯑꯃꯤꯔꯕꯨ ꯐꯥꯈꯤꯕꯗ ꯃꯥꯕꯨ ꯀꯜꯂꯛꯄ ꯃꯍꯥꯛ ꯃꯩꯆꯦꯟꯅꯔꯕꯅꯤ꯫ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨꯒ ꯑꯌꯥꯝꯕ ꯈꯪꯗꯦ ꯌꯥꯝꯗꯕ ꯈꯪꯗꯦ ꯃꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯆꯦꯟꯕ ꯌꯥꯔꯣꯏꯗꯧꯕ ꯋꯥꯅꯤ꯫ ꯑꯃꯤꯔꯕꯨ ꯀꯟꯕꯤꯔꯛꯏ ꯍꯥꯏꯗꯨꯅ ꯂꯥꯜꯍꯧꯕꯁꯤꯡꯕꯨ ꯅꯪꯒꯤ ꯆꯆꯥꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯉꯥꯛꯄꯤꯒꯗꯧꯕ ꯅꯠꯇꯦ꯫ ꯑꯩꯃꯛꯅ ꯊꯤꯕꯗ ꯃꯣꯕ ꯀꯗꯥꯏꯗ ꯂꯩ ꯊꯪꯗꯥꯡꯕ ꯈꯪꯗ꯭ꯔꯤ꯫ ꯐꯥꯔꯝꯗꯕꯁꯨ ꯌꯥꯏ ꯑꯄꯥ, ꯐꯥꯔꯗꯕꯨ ꯄꯨꯂꯤꯁꯅ ꯈꯪꯉꯣꯏꯗ꯭ꯔꯥ? ꯐꯥꯁꯨ ꯐꯥꯔꯕꯅꯤ, ꯈꯪꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯈꯪꯍꯟꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯩꯇꯩ ꯋꯥꯍꯩꯗ ꯁꯥꯃꯨꯅ ꯉꯥꯏ ꯊꯤꯗꯦ ꯅꯤꯡꯊꯧꯅ ꯉꯥꯏ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯅꯤꯡꯊꯧꯒ ꯑꯝꯍꯥꯅꯤ꯫ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯥꯒꯩ ꯉꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯈꯛ ꯈꯥꯛꯄ ꯌꯥꯗꯦ꯫ ꯃꯇꯥ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯥꯎꯕ ꯆꯦꯟꯅꯔꯛꯄ ꯌꯥꯔꯤ꯫ ꯏꯄꯥꯅ ꯃꯗꯨꯒꯤꯗꯃꯛ ꯀꯤꯔꯨꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯆꯦꯟꯅꯔꯛꯁꯅꯨ ꯑꯩ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯆꯥꯒꯤ ꯑꯄꯥꯝꯕꯗꯤ ꯃꯗꯨꯅ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯆꯆꯥꯗ ꯏꯄꯥꯅ ꯂꯥꯎꯊꯣꯛꯈꯤꯕ ꯁꯦꯟꯐꯝ ꯑꯃꯁꯨ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯋꯥ ꯄꯨꯂꯤꯁꯁꯤꯡꯗ ꯈꯪꯍꯟꯈꯤꯗꯦ꯫ ꯃꯁꯤꯃꯁꯨ ꯑꯔꯥꯟꯕ ꯑꯃꯅꯤ ꯂꯧꯕ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯒꯤ ꯆꯆꯥ ꯍꯧꯖꯤꯛ ꯂꯣꯉꯥ ꯆꯤꯡꯗ ꯎꯃꯥꯄꯇꯤꯒꯤ ꯃꯟꯗꯤꯔꯗ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯅꯤꯡꯏ꯫ ꯑꯃꯤꯔꯒꯤ ꯍꯥꯛꯇꯛꯇ ꯑꯩ ꯐꯥꯎꯕ ꯃꯥꯕꯨ ꯆꯤꯡꯅꯈꯤ, ꯏꯄꯥꯅ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯐꯝꯁꯤ ꯍꯦꯛ ꯀꯥꯡꯊꯣꯛꯂꯨꯕꯗ ꯃꯊꯪ ꯊꯤꯒꯠꯂꯛꯀꯅꯤ꯫ ꯃꯥꯕꯨ ꯐꯥꯔꯒ ꯇꯨꯃꯤꯟꯅ ꯈꯛ ꯇꯣꯛꯈꯤꯔꯣꯏ, ꯃꯈꯣꯏ ꯁꯣꯏꯗꯅ ꯁꯝꯊꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯇꯥ ꯁꯪꯕꯤꯅ ꯀꯔꯤ ꯑꯣꯏꯒꯅꯤ? ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯝꯗꯧꯕ? ꯏꯄꯥ ꯀꯣꯛ ꯉꯥꯎꯏ ꯈꯜꯂꯨꯕꯗ꯫ ꯃꯨꯠꯂꯨꯔꯕ ꯃꯩꯐꯝꯗ ꯏꯅꯧ ꯅꯧꯅ ꯃꯩ ꯍꯧꯔꯛꯄꯒꯨꯝ ꯊꯣꯛꯂꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯇꯣꯝꯆꯧꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯋꯥꯐꯝꯃꯛ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯅꯤꯡꯏ꯫ SP ꯁꯥꯍꯦꯕꯅ ꯍꯥꯏꯈꯤꯕ ꯂꯩ꯫ ꯀꯔꯤꯒꯤ ꯂꯩꯅꯒꯗꯧꯔꯤꯕ? ꯁꯪꯕꯤꯒꯤ ꯃꯄꯥ ꯑꯄꯣꯛꯄ ꯖꯦꯜꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯈꯪꯂꯝꯕ ꯇꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯗꯨꯒ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅꯕꯨ ꯑꯣꯏꯔꯕꯁꯨ ꯐꯣꯡꯅꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇꯪꯗꯤ ꯌꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯐꯝ ꯊꯣꯛꯄ ꯋꯥꯅꯤ꯫ ꯇꯣꯝꯆꯧꯅ ꯏꯃꯨꯡꯗꯨꯗ ꯑꯁꯨꯃꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯀꯝꯗꯧꯅ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯀꯅꯤ? ꯑꯗꯨꯒꯤꯗꯃꯛ ꯃꯥꯕꯨ ꯑꯔꯥꯞꯄꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯑꯣꯏꯕ ꯇꯥꯏ꯫
ꯑꯁꯪꯕꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯈꯛ ꯄꯟꯈꯤꯗꯦ꯫ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯗꯒꯤ ꯃꯥꯒꯤ ꯃꯄꯥ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯅ ꯃꯕꯣꯛꯅ ꯍꯥꯏꯈꯤ ꯍꯥꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯀꯅꯤ ꯑꯄꯥ꯫ ꯑꯄꯥꯅ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯛꯆꯥꯡ ꯁꯣꯟꯊꯔꯕꯗꯤ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯊꯕꯛꯁꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ? ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯆꯥꯆꯥꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯩ ꯍꯥꯏꯕꯤꯈꯤ꯫ ꯍꯛꯆꯥꯡ ꯁꯣꯛꯇꯅꯕ ꯃꯇꯝ ꯅꯥꯏꯅ ꯆꯥ ꯊꯛꯇꯨꯅ ꯄꯣꯊꯥꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯄꯥꯡꯒꯜ ꯁꯣꯜꯂꯕꯗꯤ ꯀꯔꯤꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ꯫ ꯏꯄꯥꯁꯨ ꯈꯪꯉꯤꯕꯅꯤ ꯏꯕꯦꯝꯃ꯫ ꯋꯥꯈꯜꯅ ꯃꯦꯜ ꯇꯥꯗ꯭ꯔꯕꯗ ꯀꯔꯝꯅ ꯆꯥꯅꯤꯡꯒꯅꯤ, ꯀꯔꯝꯅ ꯄꯣꯊꯥꯅꯤ? ꯏꯄꯥ ꯉꯥꯎꯆꯠꯅꯔꯕꯅꯤ꯫ ꯏꯄꯥꯅ ꯉꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯆꯥꯆꯥꯒꯤꯅꯤ, ꯅꯈꯣꯏꯒꯤꯅꯤ, ꯑꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯄꯥ, ꯋꯥꯐꯝꯁꯤ ꯁꯪꯕꯥꯅꯕꯤꯗꯗꯤ ꯇꯥꯛꯄꯤꯔꯣꯏꯗ꯭ꯔꯥ? ꯋꯥꯐꯝꯁꯤꯃꯛ ꯏꯄꯥꯅ ꯅꯪꯒꯤ ꯆꯥꯆꯥꯗ ꯍꯧꯗꯣꯛꯂꯨꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯕꯨ ꯈꯪꯍꯟꯅꯤꯡꯗꯦ꯫ ꯏꯄꯥꯁꯨ ꯆꯨꯝꯕ꯭ꯔꯥ ꯅꯤꯡꯏ꯫ ꯅꯪꯒꯤ ꯆꯥꯆꯥꯒ ꯇꯥꯟꯅꯈꯤꯅꯤ꯫ ꯐꯔꯦ, ꯅꯍꯥꯛ ꯋꯥꯔꯒꯅꯤ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯏꯄꯥꯒꯤ ꯆꯥꯅ ꯊꯛꯅꯕꯗꯨ ꯑꯗꯨꯝ ꯊꯅꯝꯃꯣ꯫ SP ꯁꯥꯍꯦꯕꯀ ꯑꯃꯨꯛꯇꯪ ꯀꯟꯇꯦꯛ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯛꯈꯤꯒꯦ꯫ ꯍꯥꯏ ꯑꯜꯂꯥ, ꯃꯄꯥ ꯃꯆꯥꯒꯤ ꯀꯔꯤ ꯂꯥꯏꯕꯛꯅꯣ? ꯑꯃꯤꯅꯥ ꯃꯄꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯃꯅꯨꯡꯒꯤ ꯀꯥꯗ ꯇꯔꯣꯏ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥꯔꯣꯝꯗ꯫